Akasvani Imphal Khitrimayum Chitrabhanu na pau pazari ahanbada maru oiba pau Bangladesh ta mai tamliba Manipuri mahiru sing aso engam yaudna leba asida puraknaba Mukhyamantri Nongthombam Birena Kendri Mapanthora Mantri Dr. S.J. Shankar da taksin khrei Security Force na tonga ba mafam singda thibu humbagi thabuk chathabada yamlaba khuzu kale kya fagat pangamle amasung World Heritage Committee gi nifutaruk suba mifam ngasi Pradhan Mantri Narendra Modi na New Delhi da hokdokani Bangladesh ta mahi tamliba Manipur gi mahiru sing asu engam yaudana leba asida puraknaba Mukhyamantri Nongthombam Birena Kendri gi Mapanthora Mantri Dr. S.J. Shankar da taksin khrei social media da thagatpa post amada Mukhyamantri ni hai Bangladesh ta hoji oriba phibam asi Mapanthora Mantri Dr. J. Shankar na mapung phani yengsili Dr. J. Shankar na pakhaliba khongtang asibusu Sri Birena thagatpa phungdorakli marasida Bangladesh ta hoji Thabak changbada reservation tawbagi matangda thokliba irang asigi yenglaga Bharat ki mahiroi lising amarom security ge akan banga segalona na leba sida yawrakre Mapanthora Mantraloy na hai Bharat macha charter humputra nipan kangfa ge lambi da puthoraki amadi mioi chani na flight ta puraki paw sinam khatan hai Dhaka da leba Bharat ki high commission amasung Chittagong Rasari Silet amasung Khulnada leba assistant high commission na mafam adu da leba Bharat macha sing leba sida purukna bahonna bada chauna mateng pangli amarom da Bangladesh thabak changbada reservation tawbagi mayokta khongjang sangsin baga mari lenana thorpa hingsa gi thodok singda hojik pawbada yamdrabada mioi chama subna mari sire lising ani changa henbana aso open nangle security force na Imphal zilla gi Zasang village satibu bagi thabak sathabada yamlabu khuzukle kya fagat pangamle Manipur Police Control Room na thokpa cherol amana hai fagalaba polom sing adugi manungda local med single barrel nomai ani country med 9mm pistol ama local med pipe gun ama pompi ama local med hand grenade mari nomai maru khara amadi radio shot ama yauri Churachandpur zilla gi Mongjang village gi su heavy improvised mortar ani phagatki amarom de Imphal zilla gi Saijang amasong Bongjang hill range tagi IED tare amasong detonator ama phagat pangam khrei Marasida Manipur Police na KSP Taibangamba group ki miyo ama Kakching Jilla gi Tezpur makha lekai de gi phare ma ase Thobal amasung Kakching Jilla gi miyam de gi namduna sel khaibada chenaba misakni hairi mangodi gi mobile phone ani sel ona lupa lising kungani thoi amadi ATM card mari fangle National Highway 37 amadi National Highway 2 da poche puba gari chani kuntare amasung chani humpu mari security gi sexual thorangal lona Imphal da thorakre irang leba mafam singda security gi sexual thorang matik chana lakholagli Imphal zilla gi Saijang ithamda IED lere haiba paw maphangwadagi Bharat Lami amadi Manipur Police ki kambu na mafam aduda changsinjuna thibu humbagi thabu sathabada IED ni paleramba thengnaki bomb sing adu bomb disposal team na aso engam yaudna lakhotkre Our Education amasung Child Rights Haiba Hiramda Pangthokadaba Numit Humni gi oiba international conference among asidagi North AOC de leba RKS na Tongbi Devi College of Education da hogrolagani conference ase Manipur University of Culture RKS na Tongbi Devi College of Education amasung Surindra Rajavad University Thailenga kusamdaduna sinbani Kanglei Panas amasung Federal Students Organization Kanglei Pa Facebook na sinduna mayaka ba chinjang na soholaba khunai asida na oriba singi thodang haibi hiramda khanai ne bigi mipam amanga se pangthoklagani kongpal chinga mamleka dileba ISA Club Ground da pangthokadaba thoram atuda akhangai singna wangangani District Legal Service Authority Sanapati amasung Kaitel Mambi Youth Association na pune sinduna Kaitel Mambi da leba Brighter English School dangarang legal awareness program ama pangthokrai Maduda mapam adugi tongan ba school singi mairushin amadi staff chamayang kai rom na sarup yaki tabi riba pawasi Akasvani Imphal dagini Pradhan Mantri Narendra Modi na World Heritage Committee gi nifutaruk shubam mipam ngasi hokdoklagani New Delhi ge Varat mandapam da pangthokadaba mipam asi varana ahanba oina yumbu oiduna pangthokadabani mipam asi tha asigi kuntrama thoida lushingani hokdokpagi thoromda UNESCO gi Director General Madam Ordi Ozele Saruk Yagani UNESCO World Heritage Secretariat ki mihut sing amadi leibak cham yankhai gi delegate lising ani henbana thoromasida Saruk Yagani Varaman da pamda Bharat ki nat ki oibe exhibition sing su pangthokani Kendra ki president mipam gi mangoina na rajniti dolpum namaki mipam ama ngasi pangthoklagani mipam asida sangsaki sawa animata ayat apan yaudana ningtina tathanaba rajniti dolpum namakta mateng pangna naba appeal togani budget mipam
केंद्र की बजट मिफम हयेंगदगी हौरगा मथंग थागी तरनिथोय फावबा चथगनी मिफम असी नरेंद्र मोदी सरकार की अहुमसुब टर्म की अहानबा बजट मिफमनी केंद्र की हक्सल अमदी याइफयुंबाल मंत्री जेपी नड्डा हाइरी पीएम सवानी दी स्कीम हौरोकपदगिना हौजिक फावबदा स्ट्रीट वेंडर सिंह द सरकार ना लुपा कोटी लिसिंग निपान चाट्रु की लोन सिंह पीखरे न्यू दिल्ली दंगरंग फसाइना सिंदुना पांगथोकपा फूड सेफ्टी फॉर स्ट्रीट वेंडर्स सिंह की मतंगदा पोर्टल अमदी गाइडलाइन सिंह फॉर्म बुगी थोरम अमदा वाफम असी श्री नड्डा ना फोंदोखिबनी मान हाई स्ट्रीट फूड वेंडर सिंह बु पुनिंग थोगतपु ओइना फसाइना लौरंबा रजिस्ट्रेशन फी अदु कोपिननबा खंगनख्रे नीट यूजी परीक्षा की क्वेश्चन लीक होइबगा मरी लेना सेंट्रल ब्यूरो ऑफ इन्वेस्टिगेशन एंड नौना मियोय अहुम फारब मियोयसिंग अदुगी मनुंगदा अनिना राजस्थान लेबा भारतपुर मेडिकल कॉलेज की मेडिकल तमलिबा महिरुसिंगनी पाउसिन मखाताना हाई मखोय अनि असी मे मंगादा जरखंड की ओइना हजारीबागता पांगथोकिबा नीट यूजी परीक्षा की क्वेश्चन लीक होइबदा चेनाबा मिसकनी खा थंब मुंबई की ग्रैंड रोड लेबा बिल्डिंग अमनि खाइबगी थौदोक मियोय अम सिरे तारा होंदोइन शोकले थौदो अदुंगरांग नुमिदांग वारम थोकिबनी बिल्डिंग असिगे मरीसुबा फ्लोर द मियोय मापल लोम थोरकप यादन लेरंबा अदु फायर ब्रिगेड पुलिस अमदि अटे मियोसिंगना मखोयबु कनबंगमखी श्रीलंका की दंबुलाद चथरिबा नुपी की एशिया कप T20 क्रिकेट की ngarang सानिकिबा मैच अमदा थाईलैंड ना मलेशिया बु रन कुनगनी थोइद माइथिबा पीखरे ngarang सानिकिबा अतोपा मैच अमदना श्रीलंका ना बांग्लादेश बु विकेट रेते थोइखी ngasi भारत मसुंग UAE पाकिस्तान का नेपाल का सानगनी ngasi फोंगबा पाउसे सिंगे मरु एबा पाउ सिंगे दम हौजे केट्रमयुम प्रेमचंद लेरे प्रेमचंद थागचुरी चित्रभानु हुयन लन पाउगी अहान बे हेडलाइन असि Security Advisor Kuldeep na Hemjut amasung Linthoi Ngambigi Langla Langjin Pirak Khidre haina main headline piri headline asigi makhada angang machu na highlight tawduna sub headline amasu fongli madudi July kun lisingani kunmari fawbagi manungda Security Advisor na angang anigi langla langjin pigani haibagi thajaba pirak khibadagi ngaraklabasu pirak khidre telephone tawrubadasu pirak khidre ngasi aroiba oina unagadori haiba wafam masini Sanalaibak Pauchigi Ahan be headline say Imphal Center Kakhivana candidate Singda Achow Polum Oihele NIT PG gi Imphal Center Hanjin Hannaba JP Nadana Kangan Krihaina Mantri Dr. S. Ranjana Fono Kiba Wafam headline Pituna Fongli Pausi Pono Famdana Union Health Minister na Imphal da NIT PG gi Center Piragani Haibagi Tajabatam Lakle Haina Minister S. Ranjana Fono Kiba Wafam headline Piri Bangladesh ta MBBS tamliba Manipur ki mahiroi sing asoy angam yaudana puthorakna ba CM na External Affairs Minister da takshan kre haiba headline asi Manipur News ki ahan be headline ni Imphal gari pok lambi sembi da budagi mayokta lambi thingbagi khongjing takshan kre haiba headline asina naharol gi thodang pauchi gi ani shuba headline oiri Ichul Express ta military ni chingnaba singna plan tawramba IED bomb ni pan asoy angam yaudan lawthokre Chawna amang ata thokadabadagi kalhaure security ki search operation da land da sisinagadaba khulai kya pagat pangam khre haina ahan be headline piri pawasi Manipur Mail gi ahan ba headline oina supong bu thengnare Bharat macha mahiroi chatret humdra nipan lebak asida halakhre haina Ministry of External Affairs na khanga lakhiba wafam Imphal Free Press ki ahan be headline oiri People's Chronicle gi ahan be headline dana Rajya se ki medical tamliba Mahiroi Nimpuhumdoi Bangladesh tagi halakre haina fongbut thengnare World Metai Council Metai Tribe Union na Assembly Session da Schedule Tribe ki matang da khana biu haina takshilaki ba wafam Sangai Express English edition gi ahan ba headline oina fongli Langol Reserve Forest Sengsin khre Kanglon kaina dak paibasing Chatnaroi haina DF1 na fono ki ba wafam Sangai Express Manipuri edition gi ahan ba headline oina fongbut thengnare Chitrabhanu Thagachuri Premchand aroiba da maroiba pau amuk hana Bangladesh ta mahi tamliba Manipur ki mahiroi sing asoy ngam yaudna leba asida purakna ba Mukhyamantri Nongthambam Birena Kendra ki mapan thoram Mantri Dr. S. Jaishankar da takshin kre Security Force na tongan ba mapam sing da ti bhumbagi thabuk sathabada yamlaba khuzukle kya fagat pangamle amasung World Heritage Committee ki nifutaruk subam mi phawng se Pradhan Mantri Narendra Modi na New Delhi da hobdok lagani Pauli Zeri